Manipur top channel ki mai kai gi maroi bi ipau sung myam na thamjari ahan bada lal manung Ccpur maitei sing kanna ba sang khibri gi hauju phau ba thi ba khangden leidi ba miyoi hum gi mafam da ngasi ikai khumna potkhri hau khibeng lising ani ga kun go hum do gi me hum digi hauna Manipur thokli pa lal asi gi manung jun taruk ta masa gi mayum digi thokhi ba digi ngasi phau ba thi ba khangden lerakhi ba miyoi hum haibadi Guru Mayum Boni Sharma Maishnam Malemngan ba Pukrambam Abinash pu ningsing thoram ngasi Bishnupur district ki manung se ningthau khong bazar community hall pangtokri ngasi ki thoram madu saruk yakhi ba miyam na laikhidraba sing adu gi photo da laisu katuna awa pa phongdokhi ningsing mayabad english sing ani ga kungo humdoi gi jun taruk ta Ccpur da leiba maitei sing ko ki khulai pai bising landa aduna yung kai mai tha ba gi thabak satharak bi gi pau phangmadigi awa ba taraba maitei sing adu kannabi gi damak ta masagi mayum thadoktuna Ccpur tamna mating pangmo sakhibani adubu ngasi phawbu makoi gi mari makhong khangduna leirakhibani makhoi ahung gi haksang sing phangdabadagi haukiba August anida pangong na mut sinduna aroiba mathom mangam pangthokre hari ngasi gi thawra madura saruk yakhiba laikhidraba miyoi ahung gi imung manung gi miyoi singna phongdokhibada lainga ki maikai digi su thiba khangduna leiriba makhoi ahung gi masada oirabasu phangan biu natragana sharu maset amat oirabasu phangan biu haina ngasi phawba haijaduna laklabasu aremba taduna tokli Lal asida laikhidraba singi imungda laingana mateng amatang ngasi phawba pangbidri ngasi gi thawra madura saruk yakhiba ningthau khong apunba women wing gi president RK Ongbi tombi na phongdokhibada lal manung asida mangkhiba miyoi singbu phangna ba laingana khungul libi da baibasi yamna lali sarkar gi thawong asi pendi sarkar lai haibadu tawthorak ba thabak na miyamna sapsana utkadabani haikhenasu pausta makhatari amaromdana Moreda sadan hokre hayeng lenga ki masta Kuki sing Khongjang sangsikadari Manipur thuk libi irang asika mari lainana National Investigation Agency NIA na Kuki masa ma phajin khipegi mayokta border town Moreda Kuki CSO sing na shutdown satabokre shutdown asi hayeng numit yung ba phaw sathagani hari hawkiba kumja English sing ani ga kungo humdagi me humda Moreda leiba mitei singi mathakta atamna na khulai paiba Kuki Zo sing satharakhi balana duda hawthengna na senai habigi maralda Kamgin thang gangte kauba Kuki masa ma NIA na phajin khibagi mayokta ngasi numijung ba pung taragani thoidigi border town Moreda pung kun ga mari gi total shutdown sathabau khibane Kamgin thang gangte hairiba miyoi si manga suba Assam Rifles na phabani haina maral siri loidana manga suba AR gi Lieutenant Colonel Nitin Sharma yauna AR gi authority punamak Moreda gi transfer tawgadabani haina demand tawri masigi mathakta Manga suba AR personnel sing na More town tangdu loitab thugaiduna miyam gi marakta mukna ba thokna ba sille haina sumaral si sadano sina maram oiraga More khuntak lansi ba ka pakhak oiki hairiba total sadano du NIA na phajin khiba Kuki masa sigi matangda Hill Tribal Council HTC Unit 1 to 13 CEC Kuki Ship Association KCA More Youth Club MYC Kuki Student Organization KSO amadi KW and HR na puna thokpa sirol amagi matung ina More pumba pungkun ga marigi total shutdown laukthok satabau khibani sirol asina makha taraduna total shutdown tawringe manungda hayeng pung tare taba matamda border town More da leiba galngam lantol ground Kuki Zo singweba apunba warep singlomin duna lainga ki mathakta akanba Khongjang sangsinana baloinana gaingam Lentol dagi ADC complex phaw miyam gi khongsat amasat naba HTC na konba unit 1 dagi 2 phaw gi manung da leiba Kuki Zo singi Yumthong khudingdagi araiba miyoi sing tholak naba sirol asina khangalakli atopa phaw mana setting amasum former MLA sing na phangliba khudongchaba sing miyam na khangalu haina PPAM na assembly secretary ta thomjingkhri Manipur Legislative Assembly ki MLA sing sahi amagi manungda phangliba khudongchaba sing amadi makoina kaithariba budget ki mayek sengba report ama puthoktuna leibak miyamda marik sumna khangalu haina saliba mamang thagi sa tarukta Assembly Secretary da ayiba sirol pisin kiba tha ama pharaklaba phawba matik chaba pakhum piraktabada People's Progressive Alliance Manipur PPAM gi mute sing State Assembly da thomjingkhri State Security Force na Khongjang loising adu Assembly gate ta thatuna sakan khitri tungda PPAM gi Khongjang adu saruk yakhibi imagi mairagi president thoksom sujata na pawmising hai ingta palamda mamu ehna bi State Assembly mapung phana mathau pangthok hanba mathau dai masi khangna miyamna State Assembly mathau pangthok hanana ba Khongjang sangsinki sialamari khudongchaba khara khaki yenglaga mihut khanbegi hainabi asi thadoklasi
ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗ ꯅꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯎꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕ MLA 10 ꯌꯥꯎꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ MLA 59ꯅ ꯉꯁꯤ ꯐꯥꯎꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ MLA ꯑꯃ ꯑꯣꯏꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕ ꯄꯨꯝꯅꯃꯛ ꯂꯧꯗꯨꯅ ꯂꯩꯔꯤ ꯏꯁꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯊꯝꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯔꯤꯕ ꯏꯁꯇꯦꯠ ꯑꯁꯤꯒꯤ MLA ꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯗꯨꯅ ꯂꯩꯔꯤꯕ ꯕꯦꯅꯤꯐꯤꯠꯁꯤꯡ ꯑꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯤꯔꯣꯜ ꯄꯤꯁꯤꯟꯈꯤꯕ ꯊꯥ ꯐꯥꯔꯕ ꯐꯥꯎꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥꯔꯤ ꯁꯥꯔꯨꯅꯕ ꯏꯃꯥꯁꯤꯡꯅ ꯂꯥꯛꯄꯅꯤ ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯍꯥꯏꯕꯁꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯍꯛꯅꯤ ꯃꯁꯤ ꯈꯪꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔꯔꯁꯤꯡꯅꯁꯨ ꯊꯕꯛ ꯄꯥꯏꯈꯠꯄ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯋꯥ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯃꯈꯣꯏꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯥꯛꯂꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ RTI ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒ ꯅꯥꯏꯈꯤ ꯑꯃꯔꯣꯝꯗꯅ ꯁꯨꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒ ꯒꯨꯋꯥꯍꯥꯇꯤꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤ ꯒꯚꯔꯟꯃꯦꯟꯠꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯃꯔꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯗ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯁꯨꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯥꯡꯗꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 3ꯗ ꯑꯁꯥꯝ ꯄꯨꯂꯤꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯕ꯭ꯔꯥꯟꯆ ꯒꯨꯋꯥꯍꯥꯇꯤꯒꯤ ADGPꯅ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯗ ꯆꯤꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯈꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12:05 ꯇꯥꯕꯗ Kahilipara Guwahati laiba Assam Police Special Branch Headquarter Central Government ki mihutsinga wari sanaki adubu suspension of operations who agreement ki matam sangdoklabara natragana sangdoktabra habi wafamdi fongdokiti mifam adura government ki su agreement sign tawnariba KLO ki mihut yoina Kaimin Thangyu amasum Haulam Lunkin KRA gi oina Zanglun Hangsing amasum Lalsai Gangte UKDA gi oina Zanglen Kipgen Allies Excel Kuki amasum Zangam Haukip amasum High PCD gi oina David Mar amasum Ramsang Zauti na sarugyaki Pausna makha taraduna Kuki Lalhoba Group kungo humdoi gi umbrella body ama oiriba United People's Front UPF amasum Kuki National Organization KNO gi lengaka kumza English singani gi Nepal gi August kungani thode suspension of operation su agreement sign tongna Kuki Lalhoba lisingani ga chani go humfu tur Manipur ga Tuan mafamda hangba designated camps sing lerakibani suspension of operation agreement sign tawnakiba matam adu center amasung Manipurda Congress lengak leriba matamni Union Home Secretary Goben Mohan haukiba hoknitokaba numita nominani gi khongchata Manipurda thunglaraba matung Imphal East Imphal West Ccpur amasung Kangpokpida hangliba relief camps sing satuna IDP sing gi phibam yengsinkibani Union Home Secretary na Imphal hek thunglabaga Raspo na satuna Governor Ajay Kumar Bala yauna awang pathaki mifam ama pangthokuna border fencing khabagi matang amasung state asigi law and order gi matangda kumna khanakibani review meeting aduda army paramilitary amasum security gi makok thongbo official sing saru yakibani Union Home Secretary Govind Mohan Imphal thadokhraba nominani gi matungda su sign tawnariba Kuki militant group singi lusingba singa Guwahati da central government gi official singi mipamadu pangthokibani Manipura kumza English singaniga kungo humdagi me humdagi mitay amasung Kuki community ani gi marakta tholakiba irang asida puna miyoi saniga humfugi mathakta laikhidabaga loinana miyoi lak amaromna mayum thadokuna lanjenaraga ngasi phawba tuan relief camps sing sangjapam loduna leiribini Amaramda mamang thada Kuki MLA taragi oiba mifam ama Guwahati da pangthoktuna miyamna su agreement sign tawnarib Kuki militant group singa government ki wari sanaba central government and demand tawba lekhrabani Sen Kuki Zo community ki maikedi ki Manipur gi manungda makhoi gi oiba tokhaiba lenga ama natragana union territory ama pinaba center demand tarakibani Namos story Iran Shiga Marian Union Minister gi miyang makhara Ministry of Home Affairs na sinduna mitay amasung Kuki Zo gi civil society organizations gi lusing tuan Delhi da wari anirak sanaba lekhrabani haidi